अहानबद मरोइब पाउ थमजरी Union Consumer Affairs Food and Public Distribution Minister Ramvilas Paswana Bishnupur District Nauna Saba Food Storage Depot Sangakre Startup Scheme gi manung chana Stand Up Manipur haiba thorang ama athubada hogdoklagani haina Chief Minister Nongthomam Birena phongdokkhre Manipur bu Bharat namduna tilhanabagi Maharaj Buddha Chandra bu Shillong da kauduna khujek lawkhibagi ningsing thoram amadi khanani nabagi thoram mapalam yauna pangthokkhre Ganja legalize taunabagi damak State Cabinet ta puthokuna khanagadori Amadi Kaisampatagi Wahengbam Lekai Fawgi Lambi Paring Deleriba Khong Lambi Miyamna Satpa Phangre Kurumjari Times of Manipur News yang beri basing bukuman Jantana Taram Luxury Hozi Miyam the Pauk Santona Pijari Food Corporation of India gi makada lisingani taramangada urep yung tamkiwa Food Storage Depot All Kasa Road Bishnupur ngasi Bharat ke Union Consumer Affairs Food and Public Distribution Minister Ramvilas Paswana sangakre thoramaduga mari lenena Ramvilas Paswana hai Bharat ta hojek One Nation One Card sanhanaba yamna kana honari masigumba revolutionary step asi miyam gini miyamna sarkar dage kanaba chapchana lobiyu ngasi Bishnupur da sangariba Food Storage Depot asige storage capacity asi metric ton lising mari ka chatruk ni masigi storage asina district asida matam pumbada watapadana chengchak hawaina sing bathamduna miyam da kanaba piba ngamlagani Bishnupur district ta natana hojik north east ke tuan bamafong kya dasu asauba Food Storage Depot kya sanaba thorang tauri haike FCI के फूड कॉर्पोरेशन ऑफ इंडिया के रविंद्र जी हैं ईडी हैं और तमाम हमारे साथीगण और यहाँ आए हुए सभी महानुभावों पत्रकार साथियों और FCI के कर्मचारियों मुझे बहुत खुशी है थौरमदु दसरुक याखिबा Consumer Affairs Food and Public Distribution Minister Karam Shyamna Manipur da sengi black market tawi haina lana pau sandokliba asi yamna nungaite Sarkarna asuk yamna miyamgi kanaba pinaba honariba asida lana sandokpiganu haireduna Manipur da fangliba sengi mamal hengatpani napsage sengi mamal hena yonba leite masida tangi haina allegation tawriba asi hana munna thijinbiyu haiki hana nahan honorable CM na tara hangu batu mantraloy gi lakadaba mayam si akoi gi si nahan ada delayed pangkok conference da ju notice ki hoina yamna sona leiba Assam yauna kari except the Tripura natana aduna akoi handa yang khai maga hapsaraga ujik chi humpu thame adu sida state na beer to godu si 5 crores every years da akoi puthok adui aduga 2 crore na center share when a big da araiba thabuk na ti crore tare si jahim da expand to godu ni amuk toraga loiba na taro Lamdam asigi sothaduna leiriba Kanglup Singhi entrepreneurs sing puthokna ba amadi yokhanaba pandamda lengangna startup scheme gi manung chana stand up Manipur haiba thorangama athubada hongdoklagani haina Chief Minister Nongthomam Birena phongdokre ngasi Chief Minister office ta pangthokiba pawmi singa unaba amada Chief Minister na makha tareduna stand up Manipur haiba thorang asida general category sing yaudana scheduled tribe scheduled caste OBC amadi minority singidamak oigani masi athubada thabakta onthona ba honaragani Scheme asi startup ka maung manana chathagani amadi state fund amasung central fund haina ani thona khaidokani center ge oina tuan ba ministry singna piriba kanabasing adugi makhada pigadabani madugi damak athuba matamda center gi ministry singi mateng launabagi damak state asida office ama hanglagani haiki nagalani center da kai da neto biruga moida pesa bihanba adu muri problem ani so ministry scheme singa moi tare to ada moina khanje da ba mayam idana madugi center ma ko gomena khandirga moida kante ta wala so na nobi ba we can make a Manipur economically enhanced
socially advanced with state ama siam na Manipur sarkar na hona jari sida mayam makin pang view nei wa अमरोमदा चीफ मिनिस्टर ना मखा तारदुना भारत के प्राइम मिनिस्टर नरेंद्र मोदी ने लौखलकपा थौरांगी मखा पोना यूनियन फाइनेंस मिनिस्टर सीतारमन का ngarang corporate sector singdage loramba tax sada kunithoi hanthare haina lauthokiba asimana leibak asida asoba hongba ama purak pangamlagani center gi firep matungina corporate singi tax sada kunithoi hantharagani aduga domestic company singina tax sada kuntra hantharagani amadi nauna linkhatkadaba company kyadana chada taramanga gi tax hanthagadoriba asina anoba company kya linkhatpadasu mating oiragani leibak asida leiriba company singdage chada ani sakwa tharangi damakta kathokhlamba adu hojikti human development ki thabak thoram singdasu konsile masigi khudong saba adusu state asigi miyamna launaba honasi haiki mana hai anoba lengak asi lakpadage GDP gi chang wangkhatpa ngamle kumja lising ani tara tre ke March tara manga dage sarkar asina mathau toba horokpa matamda state asige GDP asi chada mari oirami adubu kumja lising ani tara tre tara ni panda GDP rate asi chada mari dasmik umudra manga da hengat ke aduga haukiba sahidana chada nipan hengat pangamle chaliba sahi asidadi chada tara yogani state ke oiba tax revenue su hengat pangamle hareduna haukiba sahi lising ani tara truk tara treta revenue lupa crore lising manga ga marifutaret oiramba du haukiba sahida crore lising mada hengat pangam kre masimak lamdam asigi miyamna mapung oina mateng pangba blan blockade ki chang hantharpanani haike अतोपो वाहंगी पाकुम अमदा सेनापति डिस्ट्रिक्ट के मराम अमसुंग मकान खुल अनिगी मरक्ता लमगी वाहंगदगी उंखनबा लेरिबा असि पुना फमिनरगा वारोइसिन पुरकनबा लेंगा नहोनरी इरांग लक्षणबा मफम अदुदा CRPC के धारा 194 की मखादा अतिंगबा थमले खुल अमगी मियोइसिंग उनदुना वारी सानरे अतोपा नाकल अमगिसु वारी साननबा होनबगा लोइनना पुना फमिननबा थौरांगसु पाइखले मथौ तारबदे मफम अदुदा मिनिस्ट्रियल टीम अमसु थागने हाइखे लेबाग असिदा सही असिगे अक्टोबर 2 दगे प्लास्टिक बैन तौनबा थौरांग लखटखरे स्टेट असिगे ओइनसु प्लास्टिक के महत करम पोत्सकना सिनगदगे हाइबदुगी वारेप अमा लौनबा थौरांग तौरी हाइखे इंगे कोई मसेन अमतनी कोई स्टेट सिगा कोमिनर पनी सोमिनर पनी नमसे कोई गिने यारिंगे हमिनरगा वारी सामिनसी कनाना हिंदन मनो कनाना वातनो हाइबदो अदु खनरगा अदु गमेनसु आई नाकलनी मकिनी कौनना बयाम कन्ना नाकलम दिवाली सारे नाकलम यही कौनना होनरी मरक से तनाय पदरे की मिनिस्ट्रियल टीम ममा सेनापति दसलगा स्पोर्ट दसलगा करिनो कमाई तो उन्होंने ये सिनोनो बसोई सिल्ली उजकी वेना मफम तो कनाडा संगना बवान 44 थोंरे कन्ना सेनबा बायोलॉजिकल रिपोर्ट से तो वीनो हाइड्रमा खाना मदि मरांग सिलनाम सिंबे अंदोसे लिसिंग अमगा चमापन निफुमापन के सेप्टेम्बर 18 शिलोंग तौनखिबा मर्जर एग्रीमेंट के थौंग अदुबु निंगसिंगलदुना ngasi शिलोंगी लैथम खरादा लेबा मणिपुर हाउस रेडलैंड ओपन डिस्कशन पांथोखरे मणिपुर मर्जर एग्रीमेंट एंड क्वेश्चन ऑफ मणिपुरी नेशनल आइडेंटिटी हाइबे हिरमदा शिलोंग मणिपुर स्टूडेंट्स यूनियन मपुंग ओइरगा सिनबा नोमगी ओइबा ओपन डिस्कशन अदुदा एमसु की प्रेसिडेंट पीटर लाइस्ट्रम एम्स के फॉर्मर प्रेसिडेंट राजेश युमनाम देसाम के प्रेसिडेंट एस आकाश एमएसएफ के वाइस प्रेसिडेंट साजद बुनिया सुके धनकुमार निंगथौजा शिलोंग मणिपुरी स्टूडेंट्स यूनियन की प्रेसिडेंट CH थांगंबा ऑल असम मणिपुरी स्टूडेंट्स यूनियन की प्रेसिडेंट नीलकांता पांगंबम अमसुंग एमसु होजाई डिस्ट्रिक्ट की प्रेसिडेंट KH रोहितना थोरम मपुसिंग ओइना सरुक याखे थोरम मदुगी सरुक अमोइना UCM की कंसल्टेटिव मेंबर L जादुमनी फ्री प्रेस स्कूल ऑफ जर्नलिज्म के डेप्यूटी डायरेक्टर RK बोबिसान अमदी मणिपुरी साहित्य परिषद मेघालय अमदी इंडियन काउंसिल फॉर कल्चरल रिलेशन की रीजनल डायरेक्टर सु ओरिबा निंगथौजम मुनिकना रिसोर्स पर्सन ओइना वांगांखे वांगांखिबसिंगना फोंदोरपदा निंगतमना हिंगलंबा लेबाक अमा नमदुना निंगतमबा मांगनखिबा नुमित असि लाकपदा अखोइना निंगसिंगबा चुमगनी मणिपुर खानोंपोक एशियादा निंगखातमना हिंगलंबा लेबाक अमनी मणिपुर ngasiदी भारत की फिबानुंगदा तिनखिबा सही 9 सुरे हाइरिबा सही असुगी मनुंगदा पुंसिरोलदा अमदी राजनीति की फिबमदा अहोंबा कया लाखरे स्टेट असुगी ngamkhagi matang apunbagi saktam amadi aikoi maselgi marakta kanglupki ungkhanaba thokiba kaya laikre ngasisu state asi akiba amagi phibamda leiri loinena hokiba sahi 1994 gi September 18 gi thogdok aduna ngasigi mirolda asogba para ama tambire haiba wafum kaya phongdoknakhi Tom TV News ta phongdorpada pre-merger gi matamda fanglamba aikoi gi ningtambadu amuk hanjin hanba amadi democracy gi ahanba fangba mahau mahan kibasi yamna laibak thibani masi amuk hanjinaba mathau tai haina free press of
Apigani Free Press School of Journalism ki Deputy Director RK Bobisana phongdorakli ahanbo ina pangthokiba thoramaduda Bobisana makha taraduna ningtamba hankiba state asina namduna tinhan kibadagi aikhoigi hingbagi hak selthumgi amadi ngamkhagi saruk yauna hiram kya da ahongbu kya lakhi masina hana leijaramba kya mangtharakpagi phibamda lakhi phongdokhi Jahi kurumdo gi manung gi India gi tawriba magi 5 years plan gi tagi me apko khoi amda tawrokhi da bane aduga amuk yam sathiri di aikoi da Manipur gi miyam gi lenga aduga democracy gi rights sing ase kamai to na phanggi ha aikoi gi han democracy rights go 1949 da gi mangale aduga 72 da khakta de state hut pire aduga amuk 75 tana amuk aikoi je ke daure 75 tana aikoi Indira Gandhi ji matam emergency ki amuk ada gi kam 1980 lagi dia amuk armed forces special power act se entire state se impose to select na nasi di mado aikoi democratic country amagi state amani hajara su realistically yang kan da Manipur miyam na nasi ba da democracy gi aseng mahau de Tharamadu pangthokibagi matangda Silong Manipuri Students Union gi President CH Thangambana haikibada thoramasi sei khudingi pangthokna bahonaragani masina matamduda thokiba thokdoksing amadi ngasigi mirolna munna khangnabagi tangai fadabadu lei pre merger gi matamda leiba ningtamba adu nahongnana ningsingbaga loinana amuk hanjinbaga tangai fadaba lei haike mathang tarakpada su akhoi sugumba oina calendar feature oina mathang sei da su 21st September 2020 da su koi Silong Manipur Student Union na mateng ama madagi donation bu ore contribution bu ore tawga koi sinjagani haina sei aduga sugumba program asi semsuna sindraga su Manipur da lega singdiba ka su kaide kainodi motive ti mayam pullaga historical laiba facts ma'am significant koi facts ma'am je amukang di punjal laga chatra sangstana ratragati masi NGO atopunda hekta toya aduna akhoina step longji risi just a step one step second step third step we all have to do together ngasi habinu mi asi yamna marui benu mani maruina Manipur gi ningtamba mangki benu mi matamamada akoigi September gi kungamato yasida Manipur gi iningthau Maharaj Bodachandrabu Silong gi red hingsta kauduna namdana Manipur bu bharki phibanung da tilan kibanu asibu Silong Manipuri Student Union sinbana ngasi asi haribar red hill ki manakta leiba complex asida pangthokre mapungoina tonga ba Manipur gi koi satra gi organization kayasu saruk yakiba thoromasida tonga ba usingba singna matamamada September gi kungamato yasida Manipur bu namduna lauskiba asigi matungda Manipur gi socio economy amadi political gi oiba phibamda kadai fauba akaiba pirakpagi amasung Manipuri jati singidamakta kadai fauba hingbagi right ta manglakpagi habi matangda tare tara thongna nainaki tiliba kwai punamangna hana ekoigi pre merger da legiba status adu amu anna nahonana tambagi tangai fadaba lei haina phongdongnaki camera person Roshan galoinena Audamjariba Nabukuma Khawpam Tanso Manipur Silong Amaromda ningkha tamba lebak ama oina naitom leijaramba Manipur kumja lising mga chamapan ni fumapan ki September kun mathoi numita matamadu gi ningthau buda sandrabu Silongda kauduna nam haduna India da punsin bagi khujek laukiba adubu yaning da phongdoktuna United People's Front UPF amadi amkel anina punna sinduna palace compound da leba ibayama sumang lila sanglenda nongmagi oiba miyam gi khanai ne bagi mifam ama pangthokre Thormaduga mari lenena UPF ki president W second haikibada matamamada Manipur asi Bharat tilage Saukalakani haina khalubadu ngasi madugi onatenabda thokle sako thorangi thabakti lapna thamkraga lamdam masida lairiba miyamge hingbagi hak fawba mangsilapagi asoba singnaba ama lakpagi mami tari India da pulubadage ngasidi aikhogi leibak iramdam asisu aronba lalong sizinaduna maset thugaina ba tangka kya da honaduna lakle lalong kya sidage section aba miyamna awareness piba tangai fadre haina mahana haike Aikoigi culture da mixed culture ama lakpa aikoigi praja sing aikoigi mi sing asida ngasidi poyan mayam ama yaukchela kanda aikoigi civilization ase akoi mangkibe yabagi akiba mangasi aikoi phawri aduna ngasi adum laba September gi kunga mathoi asida akoi Manipur gi tongan ba ching amasung tonggi akoi purup mayam sing ase akoi punna wakhan tamina ba akoi unity ama woina lerakanda aikoigi soikriba aikoigi thajaba India na aikoidi pikhiba merger agreement yaukriba adugumlaba phirepchinga do aikoi khangminaba amadi aikoi punna honaminaba gi tai hai
Amkilgi President PH Sakin Haikibada India gi liset ase namthak te yumpham oiba liset amani Maharaja Buddha Chandrabu chamna wari sanasi haina kauraga Manipur ase India da tillavani haina khujek piu haida hairakpadagi ningthongna yakhide Mahapu house arrest tawduna thamlaga nongmai chingdol da nam haduna khujek pihan kiba adumangna India gi liset mayek senglabani haina mahakna haike Oi ngasi India da tille India ole haibadi haiba aduga yamna India da pullaba matung dai khoi se ngasi kaisu nungai ba phangdi aduga aspa isingamaga samapan yangkai nipan Delhi gi parliamenta pass tawre MP oina ka khiba ikoi gi hujiki lai khitre oja chou haidana socialist ki ni mahak si MP oina ka ba matam du da mahangna Delhi gi parliamenta hanjal laujaki haibadi masigi ek se mirak ta thamba yaro haidna hanjal laujaki adubu khola wadu tabi bagi mahutta lising amaga samapan humfuda singda salai gre Nupi Samas ki President TS Ramani na haikibada ngasi pangtholi ba miyang gi mifam asige marui ba pandam de adungai India government ki agency na ningkha tamna leijaram ba Manipur gi ningthau Buddha Chandrabu Shillong da kauraga namduna merger agreement khujek laukiba adu ngasi gi mirol da khangan bagi tangai phadaba leire ningkha tamna leijaram ba leibak amabu launam tawduna loksin kiba adu puari da munai dana lehuragani haina haiki Baro sarkar na aikoi gi ningthau bu namda nongmai sindon da mabu hoi lauhi bado madugi mama aikoi mayam na pienda da ngasi meeting je miyam da phongtok jabani ngasi Coalition for Indigenous Right Campaign Sirka na sinduna nambol korifaba haraupongda National Repentance Day mungna ba marakta mapung fana pangthokre thoram marakta police personnel sing laktuna public meeting da speaker season bagi ayaba DC dagi logde haibigi maramda thoram adu thugaina ba honarakpada mahiroi amade police personnel ani gi marakta mungna ba thokre Mungnaba marakta thoram aduge mapung fana pangthokraba matungda police personnel singna mic puduna satki thasigi tang 18 da sirkana sinduna pangthokiba marirak suba state level open debating competition da makong mathang tarakraba mahiroi singda manamatum sing yenthokre thoram asige maruiba mithunglen nefip ki president oiriba ningthauja lanchana phongdokibada thangnaba leibak Nagaland na framework agreement lauthoklagani hairaga Manipur dana ayaba asi pidriba karigino Aikoina pass semdokpa ngamlabasu future di kaidonungda semdokpa ngamloi adubu soikiba adu Indian constitution na yaba maungda karamna semdokpa yabage haibadu nainabani haiki aduna mitop singasina Indo-Nepal Treaty ki makada Nepali sing Manipur chalak pada ating ban laiba yadabanina Indo-Nepal Treaty haidana hena satiba citizenship amendment bill ki hena satiba bill ma amang ba pass kongre Taugi bani na Nepali singa sa India da changing mamong da changak payay. Hai ba Nepali singa do changak abani na hojik loy na Indo-Nepal Treaty matumi na Shillong da, Ajol da, Mizoram da, Nagaland da, Meghalaya da, Arunachal da loy na utalay. Mitop sing matak ka hojik citizenship amendment bill yang tuna October itang tara mga form ibanong da pass kung ano tawai. Madugi damak da akoy hojik tang kunmari yasiga awang po apun bagi tang kunmari da kumanga da Kohima da apun kami pamama akoi kongre Mahakna makha taraduna ngasi lamdam asida thokliba lalhobagi irang ngamkhai mangsilakpa Bharat tin kiba matungda lamdam asige lam square kilometer lising ama hena mangliba kya si hokiba kumja lising ama chamapan nipumapan gi September tang 19 da Buddha Chandra Maharaj pu Shillong da kauraga nam haduna Manipur bu India da tilhan kiba numit adudagini haiba asi khanghan bagi damak lamdam asige kasin koya thungna ningsing thoram asi pangthoklibani Loina leibak asigi apunba saktam kanna ba honabada chingmi tammi khaidana miyam punamak mayok yamina si haike Manipur da thoiba lal hubagi ira ngakai mundana ngakai macet drama da pitok pagi mo ngakai maksila pagi mo kabo bini pitok kiba morcha pitok kiba India da 1949 da October 15 da akoina march to da matung de ngasi pau da punne square kilometer lising na mai na Manipur gi mangi ba se masigi horot pandi ngasi gi numit September tang kuma poi asigi ni haitana akoina lowra da hai gi September gi tang kuma poi se tangai da akoi Manipur gi kungam khoya singda tunda akoi singda akoi pangthok pon khoi hai na pangthok sabani Serak sida kumja lising mga chamapan nipumapan gi September 18 da Manipur gi ningthau Buddha Chandrabu Shillong da kauraga namduna merger agreement khujek pihan kibagi mayokta National Revolutionary Front of Manipur NRF na ngasi Manipur pumada kaukiba pungkun marigi ban shanti oina sathari
ban asina maram oirega mahusagi punsida sauna akaiba piri lambi singda passenger puba gari sing sena khide Koramban bazar yauna tampaki district singda leiriba kaithel sing kana khide school amadi college kana khide lenga keloshang singda thomi sing lakpugi chang nem ke dukan sing thonglona ke pamnaba thodok sing thoktana ba security force na akan ba section thorang lokhatli Amarom dangase ban maram oirega lenga keloshang singda chang nem na office karakibagi matangda Manipur gi chief minister na Imphal gi secretariat ta haktheng na satuni action krai Chief Minister gi surprise visit aduda punna employee chani ga kunhumdoi karaklam da bathengna ke thong aduna Chief Minister da nungai ta pon ke masigi matung tarakpada Chief Secretary Suresh Babu na ngase office karakhidaba employee singi maming sing yawba list ama phongba galena makhoi gi thagi tolop tage ngasi karak tabagi senpham kakna basu khangan krai ngasi karakhidaba sing aduda maroi ba thaupuba officer sing kya su yawri Lamdam asida marang kaina horiba ganja ase thaduna thaoina sungdolaga medicine amadi natural purpose ta sizinabagi lenga na legalize tawna cabinet inform da puthokuna khaneragani haina Chief Minister N Birena haikre Paumi singa unaba amada mahangna hai Bharat ki oina Uttar Pradesh amadi Arunachal Pradesh ta ganja ase legalize tawkre state asida su legalize tawna ba lenga na thorang lokhana ba hona bani ganja dagi sungdorakpa thauna hidak oina sizinaduna mioi bada kana ba kaya piba ngambagi kudam phangle haike Paumi sing na hangba wahang singi paukom pereduna Chief Minister na hai State langak na lamdam asidagi mayai ka ba chinjak sing muthanaba lokhalak liba khongthang asida sogat pamioi singda nisa lalon basingna ki halakpa amasung punsi singnarak pasingi thodok leirabadi khudakta pau pibiu makoi sing adu lemna khak tharoi thodok sing aduge pau pirakna ba website amasu hangle haike Akoi no si my government dot hangde Ngarang hangde lonso le moi lai una bang amdraga su they can raise the question on the website adu answer ngarang kanuna su hai le kodi commissioner aikina kari mo yang important so the question answer la paganda pe nuna mala paganda akoi response ne adu na or natragana noi le na let them to me haidi adu mine personally thrill I call a police adu do eda to ya I want the pop review I want the pop review No one will spare regarding in dealing with the drugs and alcohol. I spare over the national. I don't know whether we put the trip or in the ones of the farmer or action dollar. I don't know whether I number soon my younger way. She might have me from the key. At the Purula, I have mentioned of it. Imphal City manungda lengakna miyam gi satok sasin da kudong sana bagidamak sem saduna thamliba khonglambi sing ngasidi miyamna satok sasin toba phangdre lambi gi matai da leiriba yum kai amadi lanai karbar tawriba mioi singi maton thokpa haibudu oire traffic amadi Manipur police na Imphal gi tuan mampham sing da leiriba khonglambi sing da niyam kaina sijinariba sing sidokpa amadi takthokpa gi thabak kana sathajarabasu Imphal mayol oiriba kaisampat junction dagi wahimbam lekai fawbu gi lambi paring da leiriba khonglambi sing di ngasisu mioi kharana nasungdana Kanchinduna thamli hiramasida tom TV ke khanaba pawdam ama Miyamgi lambi sathok sasinda maruoina khongna chatliba miyamgi khanduna lengakna lambi gi nagyetta khonglambi kya semduna thamli adubu khonglambi singa sida potfam phamjinba dukan gi polam sing haduna yonsinba amadi hotel na chingba kya tawsinba asina miyamda hena dum khudong sadaf kya mayokna halli Khonglambi singa sida chatfam leiraktabana main road ta kumthaduna chatpana maram oiraga lambi chinba amadi lambi gi khudong thiba thodok kya thoktuna punsi kya mangnabagi achaw maram amasu oiri matam kaya gi mamangdagi khonglambi singa sida pochai thamjinduna yoliba kya lenga ki mari lengna balosingna karigumba thabak amata laukhatana leiri masimagna miyamna lengak amadi mari lengna balosang singa si mamingtagi oina leirabra haina hangnarakle yengbada lambi thongsi amna tai chadre ising khonglam lambi da chatpada ising na tung da leisanba aduga akhoi gi lambi si wa parking si mafam jada ba haiba tare adune lambi si hari sumaina footpath se sauthoan ba pakthoan ba khidang pamjaba adu chatpa thokpada miyam si yam china leiba Imphal City gi khwaidagi mi chinba lambi singi manungda ama oiriba Kaisampat Junction dagi wahingbam laikai fawgi lambi paring asisu ama oiribani lambi asigi maning thangba sarukta leiriba khonglambi asi matam kayagi mamangdagi kanafam khangdraba khonglambi ama haibadu oiri lambi paring asida dukan famliba singna makhoigi dukan gi pochai sing paisinduna thamli
मसिगिसु मथक्ता खोंगलंबी असिगी मथक्ता दुकान फमजिंदुना अमदी युम ओइना मी लेबा फाव याउरी गाड़ी यामना चिंखलक्प मतमददी लंबी असिदा खोंगना चटप मियोइसिंगदा हेना खुदोंगसादब कया अमा मायोकना हल्ली मसी पुमनमक असिबु येंगसिनब लैरिबा सिटी पुलिस की माइकैदगिसु नियमगी वांगमदा खोंगलंबी मथक्ता पोचै पैसिलिबा दुकान तौसिलिबा युम अमदी होटल कया तौसिलिबा असिदा ngasi फावबा तक्थोप ngamdana लैरिबा करिगिनो हाइबसी मियामगी अचौब वहंग अमा ओइरकले हिरम मसिदा लैंगाक अमदी मरी लैनब लोइसंगना अथुबदा मियेंग संगबिदुना लौखतफम थोप थबकसिंग लौखत तारबदी लंबी परिंग असिदा चलिबा मियामगी खुदोंगसाबो ओइगदौरिबनी कैसांपा जंक्शन दगिना वहेंग लेकाई फावबगी लंबी परिंग असि इम्फाल सिटी की ख्वाइदगी चिनबा लंबी परिंग अमा ओइरिबनी मसिगी मथक्ता लंबी सिगी ओइथंगबदा लैरिबा फुटपाथ असिदा दुकान फमलिबसिंगा मसा मसागी पोलमसिंग थांगदोक्तुना योनबा अमदी दुकान तौसिनबना लंबी चलिबा मियामदा खेका हेना खुदोंगसादब कया मायोकना हले हिरम मसिगी मतंगदा लैगाकी मैलेनेब लोइसंगना मियेंग संगदुना फुटपाथ असिबु मियामना चटप याबा लंबी अमा ओइहलबदी मियामदा हेना खुदोंगसाबा ओइगदी कैमरामैन गोविंद गलोइना पाउदमजरिबा प्रेमानंद मंगसाबम टाइम्स ऑफ मणिपुर इम्फाल निंगाई संगदानबदा नोंमै सलुबा नार्कोटिक सेल इम्फाल वेस्ट की पर्सनल अनि मणिपुर यूनिवर्सिटी की महिरोइसिंगना फारगा फुरबा मतुंगदा पुलिस खुसिनखरे खुलाई फायरगा असौरम कांगबगी लिशद महिरोइसिंगना अकनबा मोंगदा यानिंगदबा फोंदोरकले थोदोक असे ngarang numidang pung 10 rom tarakpa duaida singjamai police station gi manung chanba Manipur University boys hostel number 2 mamangda thokibani hairi थोदोक अदुदा सेनरिबा नार्कोटिक सेल की पर्सनल अनि अदुदी नोंमै बुंगदगे सब इंस्पेक्टर वाहेंगबम रॉबर्टसन अमदी लंगथबालदगे कांस्टेबल पी बुटो कवी हाइरी थोदोक थोपमदगी फंगबा पावगी मतुंगिना रॉबर्टसन अमदी बुटो क्रेटा कार अमदा तोंगलगा खोंजल यांगना यूनिवर्सिटी कैंपस ता थोजिलखे मखोय अनिना तोंगलकपा कार अदुना खोंगना चलंबा महिरोय खरदा थेंगे तौबदगे ngaiak ningai sangdanaba thoke loinena khulai masa ama satoklaga makoi buki helamke tungda makoi ani gari aduda tonglaga boys hostel number 2 tamna thoke madudasu hostel da leiba mahiroi kharaga ningai sangdanarapodage nongmai satlaga kokchinglakpadage hostel manungda leiba mahiroi sing tananaba laurokpadage mahiroi mayam senthorukuna makoi ani bu faraga phokibani tungda university authority yaurga hairiba personnel ani adu nongmaiga konena singjamai police ki kangbuda sinaki hairi Draft National Education Policy lisingani taramapan gi matungina mairoi da pigadaba curriculum lot hanba amadi flexible curriculum ohenba haina taknari ge cherakta bosemna anoba lairik kya nauna hablakani harpa si laibak thibani haina Kanglipak Students Association of Fondorokle ngasi khuyathong da leiba mahiroi lup asigi loising da pangthokpa pongmisinga unaba amada KSA gi Youth Affairs and Sports Secretary Sanjoy Khulakpamna Malemgi oina honglakliba education system asida saruk yaba ngamnabagidamag India da committee kya semduna warep kya laukhrabasu ngasi phawba laukiba warep sing thabak oina onthokpa ngamdana leiri amaromda curriculum lot oidana ba honabagi mahuta tonganba subject introduce torpa asi bosemgi curriculum da yauri bara haina hangnakpagadena curriculum reform tonabagidamag KSA gi maikaidagi education department ta tatana hairabasu ngasi phawba thabak oina pangthorktaba asi laibak thibani haike तमदुना लाक्लिबा सोशल साइंस मैथै मयक इंग्लिश अमदि बिजनेस सिंग लारिक्सिंग असिदा मासिगी सिलेबस ता इंक्लूजन तुक्सिलसु याबगी वखलोन अनोबो पुथोकबगी मोता लारिक ओइन हापलक्लिबा सिंग असिना मयक सिंग ताक्लि मदुदी बोर्ड ऑफ सेकेंडरी एजुकेशन मणिपुर अमदि हारिबा लारिक्सिंग असिगी प्रिस्क्राइब तोरिबा अमदि फोंगलिबा कंपनी सिंग असिगा बिजनेस की ओइबा वखलोन अम सागतपनि अमदि हारिबा असिंगलबा माहिरोय खुनाई मयokta लेरिबा एजुकेशन पॉलिसी सिंग असिबो क्वालिटी एजुकेशन की मिंगदा सेंदाला मिथोना बखोनर लिबा सिंग असिगदा केसना लेपनि अमसुंग मथौ ताबा खुदिमक थेंनागनि पावगी मरक्तन अतेनबा ब्रेक मतंग लौजरी Rotary Club Imphal RI District 3240 is organizing a sport fanting competition to be held on Sunday, the 22nd September 2019 at Rotary Multi-Service Center, Manipuri for the classes 3 to 5 for Group A and classes 6 to 10 for Group B. Registration starts from 9 am and ends at 10 am. Competition starts from 10 am and ends at 11:40 am. Prizes are first prize rupees 5,000, second prize rupees 3,000, third prize rupees 2,000 in its categories, and 2 consolation prizes in all the 2 categories along with cash prizes and certificates. Maitai Singi Puariga Sagonaduna Laklaba, Mapam Ama Oiriba, Sagolban Tangapat the Ladyba, the Tangapat Restaurant and Departmental Store, Naiha Awa Potafam Ama Oibata Natana, Restaurant Manung the Yaujariba, in-built Departmental Store da Adomgi household items sing Supambiragani.
Veg amadi non-veg ki menu item singna adom gi taste bud pu satisfy oihaliba menu item sing enjoy tobiyo. Amadi Thangapat ki view enjoy tobiyo. Langston Biraksi, the Thangapat Restaurant and Departmental Store. Break matungda makataba pau pijari. Bebisana misigi mayokta sem ki baje sina sinduna ngarang thamaiben ge thau ground da miam ge oiba apumna mifam pangthokna ba hona bada police na thugai ki ba du yamna laibak macha ta bata na ngapi gani yamna laibak macha ta da bata na tana citizen sing gi fundamental right matpa lenga ki thong ni haina JC against the murder of ningthogjam bebisana sanu gi convener L Gyaneswari na phongdokre ngasi thau gi office ta pangthok ki ba pau gi mifam amada convener na Mifam pangthoknaba magistrate tagi ayaba launaba DC officer salubada nungthil pung ama tara fawba officer sing laktaba si atamna sinba thongni haina longdaba ngamde principal landoni bu sogatpa miyosingna famba wakat mifamna thugaidraga misi asiga asumba wail puthoknabgidamak jesina sinduna famba wakat mifamna karigi thugairibano lenga ki thong asi angakpani masina principal landoni amadi mahaki khongburoibu lenga asina sogale haibasi masana takjare thong asidi akan ba ihau laknaba jesida baton tobuga pangkhakne mangna makha taraduna chief minister masamangna case asi CBI da sinanaba taksin gani haina kayar phongdokkiba leire adubu tha ani helaklaba fawba thabakta onthoktree asigumba thong asina lengakta thamlamba thajaba adu manghalle athubada lengakna ahenba mityeng changbiduna case asi CBI da pahenbiu maduna taduna matam lobugi thabak chatharabadi jesina miyam galoina democratic oiba khongjang kya sanchin kigani haiki simple haiba adugumba Ajungma chanabi Indian citizen amada chathabi gadoba adugumba thawngsing adogi mayokta aikoi miyamgi fundamental right matpase sarkar ski asigumba thawng ase aikoi miyamna condemn tawbaga loinana objecti 144 se is amasung west impal sida lairibani aduna tasengna sarkarsna mihat pasing chogole haibase miyamgi mamangda tarang uthoe haibase masi sarkarna bhabtabiu loina na adugumba baby sanana siraga leiramba adugumba school gi authorities singa se phaduna ngasi leiriba se jelda masi baby sanagi langla lanjing phondi bhaudi GMC amasung miyam gi kholauna thadokpa yaroi haibase high court ki mafamda su aikoi gi miyam na appeal tawjari Paugi mifam adu da sarugya kiwa All Manipur Women's Social Reformation and Development Samas ke President TH Ramani All Manipur Tammi Singmi Apun Banupi Lup ki President Soiba Momon Leima amadi Poirei Leimarol Maira Paibi ki Advisor Ives Obina Makoigi Oiba Warol Singda Lengangna Bebisana Misigi case asi athubada CBI na pahanaba thabak paketpiu amadi misang mikhai naibi ki thabak tobigino haina phongdona rakhe Mapung pamba leiba amani haibase mapung panda ba chap anan ba pol ama utpase aikoi nungai jade ba asigum laba leiba ki thawai puri ba aikoi gi damakta mapi mapani leiba sim minister mingdi panjararoi masi puna masi khanda biraganda aikoi da ungtang de khangan biu praja meyamda bibisana sibagi langla langjin puthokpiro CPI da sinabiu haibadudana mo bon caption ba aduga mara laitaba mi phajan ba jenda thamjan ba onna tainaba thabakse tawbase mama mun thamoi song nungaite Imphal Times ke editor Rinku Khumoksam Child Welfare Committee Imphal West ke chairperson Thiam Rajikishor NAB ke additional superintendent of police Thonongjam Brinda Amadi ZDO John 3 Thobal MES Arambam Anil Kumar Bu Manipur Alliance for Child Rights Award 2018 pinabgidamak khalakle Airport Lambi Paringi Gari Dalaiba Kids Foundation School Bu National Education Leadership Award 2018 gi saruk amoina West Emerging School in Manipur 2018 gi award khusina kre award adu thasi gi taramanga da Kolkata gi The Lalit Great Eastern Hotel da pangthokpa thoramamada school asigi founder Wahengbam Brajabidu da khusina rakhibani loinena Kids Foundation School asi Central Board of Secondary Education CBSE da affiliate tawduna CBSE gi makha da pangthokpa exam kaya da chama pass tawriba school ni St. Joseph School gi hana mahiroi oiramba adubo hojik masagi anaba amana maram oiraga mid udana leiriba Sogolban Yangkhom leirektagi sadokpam action da St. Joseph Higher Secondary School Sangai Proge Father Reverend Victor na lusingba timamana hakthengna na satuna ngarang lupa lakh amaga lising kuntra henbage sentham khusina krai senpham adu school asigi oja singamade mahiroi singna angmangamba senpham khaigatnaduna mahaki layengbada sijenanaba mateng pangkhibani
Bharat Sarkarna paikaliba tuan-tuan be scheme singi matangda mipum tingna khangnabagi pandamna ngase District Administration Thawal sinduna cross country race ama pangthokre. Cross country race adu Thawal Municipal Council mamangdagi Wangjing Tentha Kendrugi MLA Paunam Brojena lamtharaga Wangjing Kodompopi Sports Complex ta loisilba matungda mafam maduda thorum ama pangthoke. Posan ma swasta hi seva beti bachao beti parao electors verification Taret Subai Economic Census Amadi Ayusman Bharat Pakwada na chingba scheme singi matangda mipum tingna khangnabagi pandamda pangthokiba thorum aduda Paunam Brojen Deputy Commissioner Thawal N Bandana IAS Thawal Jila Parishad ke Adyaksha Hasina Begum Amadi SP Thawal Dr. S Ibom Sana mathangsina athoiba mithunglen thorumapu amadi akhanaba mithunglen sing oina sarugya ke MLA Paunam Brojen phongdokibada Bharat Sarkar na leibak miyamgi chawkhat thorangi damakta paikhalakliba toan be scheme singbu mipum tingna khangnaba yade haiba wakhalonda District Administration Thawalna awareness kya pangtholiba asibu thagatpa phongdokhe Thoramadu saruk amoina District Administration Thawal sinduna toan be scheme singi matangda khangan bagi damakta pangthokiba quiz competition painting competition amade ngasi pangthokiba cross country race aduga makok mathang takraba singda mana pidna puning thogatke DC Thawal N Bandanana mahaki warolda Bharat Sarkarna paikaliba scheme sing ase phangbayaba mipung khudimak phanganaba mari leinaba official sing amadi miyamgi mihutchingna mipung tingna khanghanaba honaminasi haina appeal tawke mana makata na hai District asida nupi amadi nupa masing ase sahi khudingi khenaba hengalakliba ase yamna laibak thibani mama mapa oibesingna nupi amadi nupa anigi marakta khenaba mityang thamloidabani nupi singi damakta sarkarna piriba khudong saba sing ase logduna makoigi tungi punsida masak thokpa amam oinanaba sembisi hainasu miyamda appeal tawke lay Ripimsa or Basinga, Pagitongan scholarship, Ripimsa or Basinga Sum Batoba, had a Mayamale, Aduna, scheme sing say Mayam, the Pasana Kambiraga, Ripimsa Simbuyo Kapu, boy fully citizen of Moibagi, Moidu, Matisaba Mu and Moibagi, Magi, Pultenoto, support of Pibu. Babina Healthcare and Hospitality Private Limited ke unit ama oriba Classic Hospitality Training Institute ke tarelak suba annual day gi thoram ngase North East da leiba Hotel Imphal gi sangai hol da pangthokre Thormadu da wangang aduna Babina Group of Hotel gi Managing Director TH Davlena Training Institute ase Inkhalak liba nahasing lamdam asigi tourism amadi hospitality gi sector singda anoba mangal ama piba ngamnaba lingkhat khibani adubu ngasidi institute asina matik saba mahiroi kya puthokpa ngamle masimak state asigi lanni haiki Manipur is a state with a lot of unemployment issues. Out of 28 lakh population, we have as many as 7 lakh unemployed educated youths. That's a big challenge for the state. But in order to get the employment, one needs skill training. And skill training gives a very big avenue, a very big ground for employment. Thoramaduga mari lenena kumjali singani tarani pan amadi taramapan batch ki mai pakraba mahiroi singda asam khudol piduna poning thogat ke Guest from the foreign service. Lamyan ba Irabon Sing Thorom Observation Committee na Protection and Preservation Committee Manipur ke khusam naduna Lamyan ba Irabon Sing Thorom ngase Imphal East District ke kaibi mana chingna pangthokre Laikhidraba Lamyan ba Irabot ki mafamda miyamna hekaleka tamduna ikai khunba utke Thorom aduda sarugya ki ba wanganoi kyana Lamyan ba Irabot ki punsi wari amadi magna lauramba thodang singi maramda wangangke Mamangi matam sahi ngahi tena sahi humdra gi matam tuta lamyan na adumbo wakalo dudi puthukra maneba akoda sida lamyan na United Front kai sem dana matam ta tawki basi akoi hoti ta tawri ba posiki lamjing ho na tawkra bani matam dana ado matam da pun ki bagasi akoi na yamna singthani ngai ni 1947 ki November ki tang kuntra masida MTU holda nimitang ki pum nudang pum mga tama tamda irabon na lamjing duna mana United Front amasyan bi tongta Manipur da ban lup mapan sing amrit tam lup mapan si khomjal laga mana pulap punjal laga mana akoi wari am logodam ni haidana ga mana sindiba
masi aku asauba aku ngasi para amu hobo dakawai Irabot Celebration Committee Manipur Nasinduna Lamlai Salong Dalaiba Irabot Memorial Hall da Humudra Mathoirak Suba Manipur Kanban Mit Palan Thoram Pangthokre Thoram Hongdokpa Oina Pungdong Bamdage Hauraga Maira Puba Miamge Khongsatama Chalong Dalaiba Lamyan Bahizam Irabot Ke Kubam Tamna Satke Mafam Maduda Maira Amadi Laisukat Ke Thoram Maduda Wangaladuna CPI ge National Executive Member Dr. M Narana Ngasugi Thoramase Inkumza Lising Machamapan Nifu Nipange Matamda Bharat ke Awang Nongpokta Leriba Lebak Sing Punchinduna Purvanchal Pradesh Kobai State ama semlagane haina lauthorpada matamdugi Congress lengakna yathokiba amadi matamduda leiramba Socialist Party kharana Assam gi district ama oina leige haibgi mayokta irabona lusingba Communist Party na sinduna MDU da pangthokadaba mifam yawba lakiba lamlai longgi miyambo pungdong bomda police na thatuna tamthina ot naibetanatana miyoi kya asiana yawkiba numit amadi mifam maduna maram oiraga irabot pu namduna mirot ohen kiba numit asibo ningsingduna ngasigi numit asi palan tawune Mana Makataraduna, Assamgi district ama oiba natraga Purvanchal Pradesh sembada isagi lon na singba Mangamgadaba Manipurbo Hozik Mapung Fawa State ama oiriba masigi numit asibo Manipur kanba numit haina chahi khudingi palan tawbani matamadudagi hogduna irabona Manipurgi apunbugi saktam kaiba yaroi haiba wakalon thamduna honaramba kya adubo ngasigi mirolna matung inhobani matamdudagi hogna Bharat Laigakna Manipur Tugaina ba honaba thong ngasisu hanbalaite masigi mayoktasu CPI na sapsana lepkigani haina mahana phongdokhe Manaba khunai sagatpa haiba asinatan atopo alternative amalaite ai khoina ngasi pameba samaj dudi award anai leitaba magi sakthung phangjaba human rights protect toba mi wene hingbagi punsigi magul leiba punsi madugi samaj mu hensi hairagadi irabo na mangjaramba madu sagana bohonarpa madugi samaj do malem gi oiba miyeng thambada ai khoigi local asidagi hawdokpa haibo wakhalon si irabo chengi madugi wakhalon to khoi implement tawno honabada macha mana oiriba magi ideology du thaja jaw khoina madu tattana pukhachei madugi saruk amani ngasi khoina September ki tarik ku mathoida Manipur kanba haina numida se palon tawjariba Ngasigi thorom aduga mari lenena numit adugi thodok aduda miyam adugi lusingba leikhidraba Fairojam Parijat ki mingda Fairojam Parijat Memorial Trust amasu Chalo Irabot Memorial Park ta semkhe District Water and Sanitation Committee Bisnupur Manipur Pollution Control Board Government of Manipur amasung District Administration Bisnupur na kusam na sindu ngasi swasta hi sebagi sarok amoina tidim lambida mass cleanliness drive sa tabagaloina awareness pibagi thoram ama pangthokre thoram aduda saruk yakiba oinam kendra ge MLA L Radhakishorna plastic ki polam sing asi season na matung mafam sana hondoktabana mafam aduda tumbang amdana sahi chama sani lei masina maram oiraga air pollution water pollution amadi soil pollution singba kya thokanduna miyoi bagi hakchang sokale Bharat Sarkar na October 2 dagi hogduna plastic free ohen bagi pandamda plastic ki polam sing mafam sana thamlaba matung khongatuna amuk nauna seasonana bahonari loinena north east ki oina lambi sembada chada tara dagi 15 fawbudi plastic season agani haina phongdokhiba laikhrabani haikhe Highway da laiba plastic ayamba khungang dogi laikai dogi mina sakai banate highway sida satpiba gari ayamba dagi manung dagi lanai gari oraga so aduga commercial gari oraga so makoina langthorapana ayamba ni maram maduna hariba along the highway da satpiba gari singna gari manung di saba thakpa lorakanda plastic bottle gumba aduga koigi plastic ki koigi lays gumba kari gumba charu rakanda heta langthok se tawbiganu han appeal tawjari Nakalamurumda DC Nita Arambamda Bisnupur District ke oina plastic tan chamanga khongot nabage pandam thamli loinena isa isagi lambini aikhoigi lamdamni khanbiduna mafam marang khangdana langthokpiganu lu nanba lambi ama ohelasi haiki Bisnupur district ki oina koi target thamise ngasi 500 kg plastic waste sigi collection ki target ne ba koi thamise adanga sai ju panbi gre koi Bisnupur district ki koi mini secretariat ki da koi collection hab ama semjare madudagi koi plastic china kai do ya ge hair to matang pick up to gi doine aina mayam da appeal to janing badi akoi gi lamdam ni akoi gi irai park ni akoi gi lambi ni akoi gi sohor ni molhal lagum si aduna mafam chana paisan biduna makoi do akoi dum collection laksage paun hundok pase tawbira gum si
ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯤꯖꯒꯅꯤ 10 to 15,000 ꯇꯟ ꯄ꯭ꯂꯥꯁꯇꯤꯛ ꯋꯦꯁ ꯈꯣꯝꯒꯠꯄꯁꯦ ꯑꯁꯤꯅ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯁꯨ 500 kg ꯇꯥꯔꯒꯦꯠ ꯊꯝꯃꯤꯁꯦ ꯑꯁꯤꯗꯅꯤ Sahi Kudingi All Jiribam United Clubs Association Azukana Lamyan Bahijam Irabot Ningsing Bathaga Mari Lenana Jiribam the Riva Club Sengi Urban Rural Haina Kaidolaga Pangtokpa Naminigi Social Service Competition Gay Manung Sanangasi Tuan Bajiribam Mapam Sing the Pangtokre Tormaduda Azukagi President Vice President M. Prem Chandra Singh Maitei Member Singh na Tuan Club Sing the Chatuna Yangshin Bagalana Atum House Sing Kusinake Nasiki Tormasiki Matang the M. Paksna President Azukana Haikibada Sahi Kudingi Jananeta Hizam Irabot ka Mari Lenana Pangtokpa Lu Nanba Thambagi Pandam the Pangtokpa Social Service Competition Asi Ajukana Sinbane Lenana Jiribamgi Club Sing gi Secretary President Amadi Saruyaki Bamiyashina Ajukabu Tagat Wahi Pinarake Hayang Su Makatana Social Service Asi Tuan Club Sing the Satakigani Haike Narcotics Control Bureau Imphal Sub-Zone District Administration Kangpokpi Imphal West District Police Amadi IRB ki Tuan Battalion Sing Yauba Apunba Kutpu Amanangasi Kaupru Sing Ginapomda Ekar Kuntrani Toy the Taramba Popi Pami Sing Aim Gimatungina Lakut Kadava Tabak Sing Lokalwa Matungda Yantatuna Mahan Kre Hairi Si matang ni suagi bani hai singdo tapi daga akoina prajada piri facility singje matam sana pi ngam na nabi da mata praja singna so akoida henna afaba suggestion bibiduna afaba hai cooperation bibiduna henna afaba wadana wa hai one district hospital da lai praja singna matam sana phangna nabi da mata hona basida henna mateng pangbiu hai se aina praja thwal da lai lo district hospital hai di thwan na kon praja sing hai publishing da henna haijeninge Paugi Maraktan attend the Brematang Luminese. What's up, rock and rollers? Girish here from Girish and the Chronicles. Hi guys, we are post-funded. Hi everyone, we are Soleh sir. Hi, we are Innocent Eyes. Hi guys, we're Angela. I hope you're ready to get rocked on the 22nd of September because we are coming to Manipur. We're performing live at the Manipur Trade and Expo Center and it's gonna be amazing. Let's bang our heads. Let's have a great rocking time. Rock and roll. Mega Monsoon Offer. Be a lifetime subscriber of Lamjingba Times daily newspaper at Rs 10,000 only. For more details, please come and visit our Lamjingba Times office at Uripok Laikurembi Laikai, Imphal West or contact us at 8837-353352 or 9402-991-938. Breaking Matungda Mayam Butaram Mukchari, Makadam Pogda, Ngarang Nungtil Thawal District Hospital the Labor Krishna Diagnostic Center the test of result over Lakpa Kanguna. Center Sidage test of result Pivada pen of Pondukuna Irang Tokibadu Live Tivani. Matunda Siguma Miam gi pen of sea Pokandana Bohana Gahaina Krishna Diagnostic Center Asige State in charge Newton Ningombamna Fondorle. Arang Tokiba Totok Adugi Matanga Nasinungtil Thawal District Hospital the Labor Center Sida Pomising the Unaba Amada Newton Makatana High. Karigumbada Thawal District Hospital ge Center Asida test over the Kudong Sarba Lerabadi. Tawudaba test sing Masidage sample Lauraga Imphal Tobiyawi. Masim Yamgi Yangaga Tobani. Narangi Todok Adu Tolam the VI. Pathology Doctor in charge na result Hablakpada passenger Tata Magic Amada Yaukibadage Amukana Kongo Liraga Purakpada Karatingtakibane. Asigumba Todok Matung the Toktan Honage Miam Nasu Diagnostic Center Asibu Yingshin Biduna Afafa Center Amo Ohenaba Honabada Mating Pangbiu Haibuafam Pongdoke. Si matang ni suagi bani hai singdo tapi daga akoina prajada piri facility singje matam sana pi ngam na nabi da mata praja singna so akoida henna afaba suggestion bibiduna afaba hai cooperation bibiduna henna afaba wadana wa hai one district hospital the lai praja singna matam sana phangna nabi da mata hona basida henna mateng pangbiu hai se aina praja thwal the lai lo district hospital hai di thwan na kon praja sing hai publishing da henna haijeninge NCSTC Department of Science and Technology Government of India ge ngaklong makada Mastec NALID STFM Maska amadi Jenim Nasinduna ngasidigi hogduna Science for the People and the People for Science haiba hiramda numit mangani sathagadaba Science Meet lisingani taramapan ngasi akam patalaiba National Institute of Electronic and Information Technology NALID ta hogdokre
National Science Day lising ni tarama pan gamari lena na pangthok kiba thoram maduda chief guest oina suruk yakiba Deputy Chief Minister Waijay Kumarna mioi ba akhoi ge khongsata science haiba si thadong ba yadraba mani loina na malemda leiriba thawai pan ba khudingna ising haiba si yamna mathong tai haiki Science mit sika mari lenana ain haijening baibo oja sing nasu satra sing nasu science ki mit aselaga science ai se nature da leiba akoi icham cham na kano to kan da kai nung ta do re kan da khoi omchak na da khumang chau na khotam tolsi kari marom gino science ai si khang da scientific approach ai si kai no khang da masi digi lakpani masi mu khang ba ta gadi masi gi kano si habit si development ton gi ba targadi haiba satra satri do soidana tung the sudum science te na tasing na ta gadi science is more or less an exact ba kari ai ni subject ni Masagi cycle see it's a means of communication for the human civilization akoi mi sing se ko ado mana ngasi invention ama torono male discover magte to natre ado kari port han ngi sida kari anova new invention kari addition lai bage habado yengbai dam darkar we ano asigumba angang sing waklon da scientific temperament scientific sigumba potential myam lai se khoi mong ta na nurture to biba akoi explore to biba adu akoi human kind benefit ta action on the da khoi nuai na sim se yam tangai phate Bharat ki mafam kya da pangthong bagum Yawal Manipur na sinduna Hamsafar Trust Bombay gi senthang makhada kumjale singani taranipan ge September gi tang tarukta IPC section 377 lokthokkiba chahi farakpa bu harauba phongdokpi gi thoram ama ngarang maitram da pangthokre thoram aduga mari lenena lamdam masigi media house mari amasung print media amada memento amadi guest award piduna ikai khunaba utpaga loinena Nat ki oiba isai nongmai gi thoram su pangthokhe thoram aduga mari lenena Yawal gi former director Sadam Hanjabamna lamdam masigi miyamna lamdam masigi burning issue kya leibana lesbian gay bisexual and transgender LGBT gi issue asi kaya haksina longna de lenga ki maike de gisu sexual minorities ki scheme kaya thambikre adumapo lenga ki maike de gi employment da su akanba mejeng sangbiu haina lenga ki puning singsin ki young youth oiba sei kuntra mangi makhada leiba khu yawal se group oi banena youth khejina sillaga ngasai gi community nat to me am se koina mainstream tawraga government na transgender welfare board kumbari semaga leiri adagi health ki scheme me am leiri adai jura khoi se sexual minorities oina government na ju lauthokre sexual minorities singi atop scheme ga ngasai health ki scheme da higher education free ohen bagi higher ju aduna adugu na taba top employment ki skill building gi da so sigumba sexual minority ama oirabani na me am government gi special focus amadi community si da tingsaninge angam mating pangbina gi damakta Nakalamoromda Hamsafar Trust Bombay gi program officer Manoj Benjwal na phongdorokpada sahi taranipan gi matungda ngasidi LGBT community singi oiba ningtamba phanglabanina ngasigi nahasingna isa na songthortuna lengak amadi ngasigi khunai asida phangphang thokpa haksing tansi haiki Definitely that will be help for the other community because past 18 years like everybody is fighting for the right and section 377 judgment come after 18 years but still we need so many of civil rights so we need work on that if you will come forward so we all work on it and we all work together Thobal District ke Lilong Community Development Block City Block ke Makhada Laiba Turel Ahanbi Gram Panchayat ki oiba sahigi akanaba Gram Sabha ama Manipur Social Audit Agency masana sinduna ngase Turel Ahanbi ubak thong Makhada Laiba Cultural Hall da pangthoktuna senba sahi lising ani tarani pantaramapan gi manungda Gram Panchayat asina MG Narega gi Makhada sukhiba thabak sing amasung PMAYG gi Makhada sakiba yumsing gi akupa Social Audit su tawkhre laikai gi ahal MD Riazuddin Chairman oirega pangthokiba Gram Panchayat asige ngasige social audit gram sabha aduda gram panchayat asige job card holders singna lisingani tarani pantaramapan gi manungda sukiba thabak sing makhoina fangkiba khusumal sing amade lakadoriba senba sahi lisingani taramapan kunda gram panchayat asina miyam gi damak pakhat kadaba sakwa thorangi thabak sing kupna khanane nakhi The Northeast India Company Limited na lisingani taramapan gi oina piba mana Barak Valley Achievers Award Panjobam Laukenat Piragani Award asi Barak Valley da tuan ba lamda thabak tawriba mioi singda khangatuna piba award amani
मियोइसिंग अदुगी मनुंगदा सोशल एक्टिविज्म गे लमदा फंजौबम लोकेनाना पिगदौरिबने हौजिक मसागी प्रोफेशन एडवोकेट ओइना लेरबसु यामना सही नौरिङैदगे महिरोइ अमा ओइना फंजौबम लोकेनाथ बराक भैली अमदि आसामदा खुंदारिबा सोथौरब लेरिबा फुरुप कयागी सौख थौरंगी थबक थौरम कयादा सरुक यादुना लागली ऑल असम मणिपुरी स्टूडेंट्स यूनियन आमसुदा मतम कुइना महिरोइ लुसिंगबा अमा ओइना लेरमे मदुगी मतुंग मणिपुरी यूथ फ्रंट असम माइफा नेशनल लीगल इंटरनेशनल जस्टिस मिशन कोलकाता अमदि लुप कयादा याउदुना सोशल एक्टिविस्ट अमा ओइना हौरके एवार्ड असे लोकेनाथ पीरगने हाइबगी पाव असे ताबदा लमदम असिगे लुप अमदि महिरोइ याउना मियोइ क्याना हराउ नुंगाइबा फोंदोरकले हाइरिबा एवार्ड असे था असिगे कुमापनदा एलोरा हेरिटेज असेंबली सिलचरदा खुसिनरगने मोरेदा लेबा निपुमदोइ सुबा असम राइफल्स ना असोबो थौदांग लौदुना तोआन तोआन बा सीएसओ मिटे काउंसिल मोरे ऑल कम्युनिटी डेवलपमेंट ऑर्गेनाइजेशन मोरे तमिल संगम मोरे गोरखा समाज सेवा कमिटी की मियोइ सिंगा खुसुनदुना ngasi मोरे गेट नंबर 2 अमदि म्यांमार गा ताइनरिबा नो मैन लैंड दा लेबाक अनि की ओइबा नोमगी लमतु सेंबगे थोरम चथखरे ngasi gi lamtu sengba sida मोरेदा लेरिबा असम राइफल्स बटालियन के कमांडेंट सुमित सुद मेजर अंकित श्रमा राजीव कुमार याउके अदुगा म्यांमार की माइकेदगे डीसी तमु म्यांमार आर्मी इमिग्रेशन पुलिस तमु पुलिस फॉरेस्ट डिपार्टमेंट फायर डिपार्टमेंट याउना मियोइ क्या सरुक याखे तुंगदा मोरे गेट नंबर 2 की इंडो म्यांमार फ्रेंडशिप गेट मनाक तमना चतुना म्यांमार अमदि इंडिया अनिगी फिराल पाइदुना लेबाक अनिगी अफबा फ्रेंडशिप अमा ओइबगी पांदम अमगा लोइनेना तमु डीसी याउना म्यांमार ऑफिशियल सिंगापुना मोरेगी सीएसओ असम राइफल्स ऑफिसर सिंगापुना फोटो कामिनखि अमदि लेबाक अनिगी माइकेदगे असंब खुदोल तमनखि मरुप ओइबगी मरी सेसिलहनखि प्राइवेट स्कूल डेवलपमेंट काउंसिल थौबाल सिंधुना अक्टोबर की तांग अहुम फाउबा सथगदबा थौबाल डिस्ट्रिक्ट लेवल की ओइबा इंटर स्कूल ट्रेडिशनल कल्चरल डांस डिबेट राइम्स पेंटिंग अमसुंग मैथमेटिक्स कॉम्पिटिशन ngarangdagi थौबाल हौखादा लेबा पीस एंड फ्रीडम एकेडमी दा पांगथोखरे पुना कांगलुप अहुम थोकना खाइदोक्तुना पांगथोलिबा कॉम्पिटिशन असिदा डिस्ट्रिक्ट असिगे तोंगान स्कूल सिंगी महिरोइ लिसिंग अमरोमना सरुक यारी लाक्लिबा अक्टोबर 9 दा पांगथोलिबा कॉम्पिटिशन असिगे मकोंग मथंग तारबा महिरोइ सिंगदा मना यंथोकनी पांगथोलिबा कॉम्पिटिशन असिगे मतंगदा वाफम खरा फोंदोलुदना काउंसिल असिगे सेक्रेटरी लापोंग सक्तिधारना अखोगी पाउमिदा हाई अखोगी अगांग सिंगी मरक्ता असिगुंबा कॉम्पिटिशन अमा सिंदुना मखोगी नॉलेज शेयरिंग तौना हंदुना थौबालदा लेरिबा स्कूल खुदिमक अमत ओइना पुन्ना साखोनमिनबगे पांदमदा कॉम्पिटिशन असि सिनबने पाउगी मरक्तन अतेनबा ब्रेक मतंग लौजरी Coil Green, India's #1 genset brand by Kirloskar Efficiency Integrated, is now in Imphal. Generator range 2.4 kVA to 1010 kVA DG set. Automobile engineering works at New Chakon Road, Imphal East, MI Store Building, 1st floor. Contact us at 9862 566601 or 038524520011. Authorized dealer, Kirloskar Gensets. ब्रेक मतुंगदा मखादा पौ पिजरी डोनर मिनिस्ट्री ना असम यावना अवांग नोंपोक भारत प्रोजेक्ट अनि हेना पाइखनबा लुपा करोड़ लिसिंग अहुमगे अयाबा पिख्रे वफम असे ngarang डोनर मिनिस्टर जितेंद्रना पौमिसिंगदा वारोल पिरेदुना फोंदोखिबने माना हाई प्रोजेक्ट सिंग असुगी मनुंगदा प्रोजेक्ट चामगा तरागी ओइबा लुपा करोड़ अमगा लुपा करोड़ लिसिंग अमगा चात्रुक मरिफुद्रा मापन गे सेंफम काइथखरे अदुगा लुपा करोड़ सनिपान कुन चंगना पाइखतकदबा प्रोजेक्ट हुमफुतरुक मपुंग फाना लोइरे मेगा प्रोजेक्ट असिदा लुपा करोड़ चामगा तरामापन हेना चंगदबा लंकादगे उमरांगसो फाउबगे लंबी डबल लेन दा पाकथोक चाउथोकपा लुपा करोड़ निफु मरिगा लाख यांखनी थोय चंगना पाइखतकदबा डिगबॉय टाउन वाटर सप्लाई अमदे असम दा सागदोरिबा अहानबा बंबू इंडस्ट्रियल पार्क याउरी भारत की प्रेसिडेंट रामनाथ कोविंद अमदी मंगोलिया के प्रेसिडेंट बातुलगा खालमा अनिना ngarang न्यू दिल्ली दा स्पेस डिजास्टर मैनेजमेंट अमदी कल्चरल एक्सचेंज तोंगनबा एमयू अमा खुयपिनखरे लो तमलिबी महिरोइ नुपी अमा रेप तवी हाइबगी मरालदा फॉर्मर यूनियन मिनिस्टर स्वामी चिन्मयानंद ngarang उत्तर प्रदेश पुलिस की स्पेशल इन्वेस्टिगेशन टीम ना मसागी मेमदगी फाखरे
Upper Shillongge Pomlum 7 miles yauna toan bamufam anidage anti-narcotic task force ANTF amadi Mongaf police ke kangbuna mioi ahum ngarang number 4 gram chahum henbaga gonana fagat pangamkhre Hoje amuk sanabagi pau phangbigani Handakta Chandigarh pangthokiba 19 suba Junior National Wushu Championship 2018 medal kaya laurukuna Manipur gi damak mingchat purakhiba sanarosing coach judge amadi observer sing ase international model and social activist aduga human initiative Manipur gi women coordinator Mayang Lambam Dainana asamba thorum amaga loinana India Gate mamangda okre sanarosing adubo harau tayam oladuna Mayang Lambam Dainana hai hawgalak iba naha sing ase nisagi ipakta Lupsila Pugum Taure Aduna, Games and Sports ta Hana Puning Singsin Biduna, Afava, Tinjan Kajing the Bukunai, Ama Sem Matoktai, Mana Makata Aduna, Sana Konabuna, Nahasimbo Apabalambida, Lamzina Bohonabada, Asobotodang, Lori Bani, Maramachina, Lengang na Sanari Singi for Torankaya, Paket Pinaba, Lengake Puning Singsin Ki. Kumalampak ta Satari by State Level Boxing Championship ke tuan category da Sanaroi Kiana, gold medal Lona Kray. Youth Women ki KG Yankani Toida, Sanatoy Hemam, Sub Junior Boys ki KG Kuntrama Toigida, CH Nauba, KG Nifum Doigida, A Ronaldo, KG Kuntramanga Gida, KH Bidyananda, Elite Men gi KG Humdoida, H Baskar Aduga, KG Humpuma Pandana, KH Sanamasana gold medal Pankre. Housing asin nung til da phone kiba Manipuri Paukse sing sige maruba paupuni yang minase. Kanglipak Maira, Bisnupur District Nauna Saba Food Storage Depot Union Minister Rambilas Paswana ngasi sangga kre. Ganja dagi thau oina sungdolaga ana laing hidak oina season na pahoneragani. Chief Minister ST SC OBC amadi minority singi aifanaba stand up Manipur ki thorang paikhalagani. Shillong da merger agreement ki matangda nongmigo oiba open discussion pangthokre. North East ki damakta lupa crore lising ahum ge ayaba pirakle. Wahemgam lekai lambi paringi khong lambi da famjin libasing police na takthokpa ngamdre. Kangla Pau Chief Minister na Makan Kuman gi Khunja Singh da ungkhadaba tokpinaba appeal tawkhre. Darkar leirabadi ministerial team thagani Biren. Union Minister Rambilas Paswana Bisnupur da nauna saba food storage hangdokre. Merger agreement tawnakiba numit Puwari da tasona thinduna lehorogadaba numit ni. Second, NRFM gi general strike na chauna kaiba pikre. Pog jail Englising amaga chamapan ni pumapan gi thogdok sing yengsinba nainaba amadi khangminaba matam oire. W second Praja ki sakthung pibada asoiba thabak toram labadi fam thadoke karam syam lamyanba irabana mirot oikiba numit ningsing khre pandam mamang sahidage sahisina lupa crore samanga hena revenue lakle aina yaba mongda ganja thanduna state sigi revenue lakna bahonaragani. Chief Minister Union Minister Rambilas Paswana Bisnupurda Food Storage Depot hangdokre. North East ki district khudimakta FCI gi godong sanaba thorang leire. Rambilas Paswan National Repentance Day pangthokre. North East ki state singdana mitop changba thingli aduga Manipur dadi gari mapot changlakli lancha merger agreement lisingamaga chamapan nipumapan Manipur and India haibasida kanana nakre. India da tilubadage divide and rule sanaduna lamdam sigi puruk masa masa sing thugaiduna kangkhong saina bahonarakli UPF. Aroibada maruba pom kana phangbigani. Union Consumer Affairs Food and Public Distribution Minister Rambilas Paswana, Bisnupur District Nauna Sava Food Storage Depot Sangakre. Startup scheme gi manungchana stand up Manipur haiba thorang ama athubada hongdoklani haina Chief Minister Nongthamun Birena phongdokre. Manipur bu Bharat namduna tilhanabage Maharaj Buddha Chandra bu Shillong da kogduna khujek lawkhibagi ningsing thoram amadi khananenabagi thoram mapalam yauna pangthokre. Ganja legalize tawnabagi damak state cabinet puthokuna khanagadori.
amadi Kaisampatagi Wahengbam Lekai Faupgi Lambi Paring Deleriba Khong Lambi Miyamna Satpa Phangdrai. Ngasi gawin na di matang sida Manipuri Pau lejare Times of Manipuri gi Manipuri Pau yung berbasing bawa mukana kurum jare.